ꯚꯤꯛꯇꯔꯗꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯔꯨꯕꯤꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯦ꯫ ꯇꯥꯏꯕꯪ ꯀꯅꯥꯒꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯚꯤꯛꯇꯔꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯅꯥꯄꯟ ꯋꯥꯍꯩꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯒ ꯑꯃꯔꯣꯝꯗꯅ ꯑꯔꯨꯕꯤꯒꯤꯁꯨ ꯑꯃꯨꯛ ꯈꯜꯂꯛꯏ꯫ ꯀꯔꯤ ꯃꯔꯝꯒꯤ ꯑꯔꯨꯕꯤꯒꯤ ꯈꯜꯂꯛꯏꯕ? ꯀꯔꯝꯅꯅꯣ ꯃꯥꯅ ꯑꯔꯨꯕꯤꯕꯨ ꯅꯨꯡꯁꯤꯔꯤꯕ? ꯃꯥ ꯃꯁꯥ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ꯫ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯏꯁꯤꯡ ꯑꯁꯥꯕꯅ ꯑꯃꯨꯛ ꯃꯊꯛꯇꯒꯤ ꯍꯩꯊꯔꯛꯏ ꯍꯥꯏꯕꯗꯨ ꯇꯧꯔꯦ꯫ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯔꯨꯕꯤꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ? ꯃꯁꯛ ꯐꯖꯕꯒꯤ ꯅꯥꯄꯟꯅ ꯌꯣꯝꯂꯕꯤ ꯁꯛꯍꯦꯟꯕꯤꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ? ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯍꯤꯡꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯚꯤꯛꯇꯔ ꯅꯨꯡꯇꯤꯒꯤ ꯃꯇꯝ ꯀꯥꯏꯗꯅ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯀꯤꯆꯟꯗ ꯑꯃꯨꯛ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯏ꯫ ꯊꯥꯔꯣꯅ, "ꯏꯕꯨꯡꯉꯣ, ꯅꯄꯥꯗꯣ ꯃꯊꯪ ꯊꯥꯗ ꯊꯣꯔꯛꯑꯅꯤ ꯍꯥꯏꯕꯅꯤ꯫ ꯅꯪꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯑꯗꯨꯅ ꯏꯃꯥ ꯏꯃꯧ ꯄꯥꯝꯃꯤꯅꯦ꯫ ꯅꯄꯥꯕꯨꯡꯒ ꯑꯩꯒꯅ ꯀꯜꯂꯤꯉꯩꯗ ꯅꯆꯟꯅꯨꯄꯤꯒ ꯅꯪꯒꯁꯦ ꯅꯥꯈꯩ ꯁꯦꯡꯅ ꯃꯐꯝ ꯆꯥꯅ ꯂꯩꯍꯟꯅꯤꯡꯉꯤꯅꯦ꯫ ꯏꯆꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯕ꯭ꯔꯣ? ꯂꯩꯔꯒꯅ ꯏꯃꯥ ꯆꯠꯇꯨꯅ ꯍꯥꯏꯔꯨꯒꯦ." ꯚꯤꯛꯇꯔꯗꯨ ꯗꯥꯏꯅꯤꯡ ꯆꯤꯌꯔꯗꯨꯗ ꯐꯝꯂꯒ ꯃꯈꯨꯠꯇꯨ ꯍꯥꯏꯐꯦꯠ ꯍꯥꯝꯂꯒ ꯆꯥꯛꯇꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯨꯛꯂꯒ ꯇꯞꯅ ꯈꯨꯝꯂꯛꯏ꯫ "ꯏꯃꯥ, ꯑꯃꯗꯤ ꯂꯩ. ꯑꯗꯣ ꯃꯥꯅꯗꯤ ꯀꯌꯥ ꯈꯟꯗꯕꯗꯧꯅ ꯇꯧꯏ." ꯊꯥꯔꯣꯅ, "ꯀꯔꯤꯅꯣꯅꯦ? ꯄꯥꯈꯪ ꯑꯗꯨ ꯀꯨꯏꯅ ꯑꯣꯏꯔꯒ ꯅꯨꯄꯤꯕꯨ ꯑꯃꯈꯛ ꯂꯩ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯒ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯃꯥꯅ ꯌꯥꯗ꯭ꯔꯤꯕ? ꯁꯛ ꯍꯥꯏꯔꯦ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ, ꯅꯁꯥꯁꯨ ꯊꯕꯛ ꯇꯧꯔꯤꯕ, ꯌꯨꯝ ꯍꯥꯏꯔꯦ ꯑꯁꯨꯛ ꯆꯥꯎꯅ ꯂꯤꯡꯅ ꯁꯥꯔꯤꯕ, ꯍꯤꯡꯈꯣꯜ ꯁꯝꯕꯟ ꯃꯔꯥꯡ ꯀꯥꯏꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯕ ꯏꯆꯥꯕꯨ ꯃꯤꯔꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯁꯣꯅꯣ ꯆꯨꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯎꯕꯤꯒ ꯑꯣꯏꯔꯝꯒꯅꯤ." ꯚꯤꯛꯇꯔꯅ, "ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯂꯩꯕꯕꯨꯗꯤ ꯃꯌꯥꯝ ꯂꯩꯌꯦ, ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯄꯥꯝꯗꯕ ꯑꯇꯩꯗꯣ." ꯊꯥꯔꯣꯅ, "ꯈꯪꯗꯦ, ꯏꯃꯥꯒꯤꯗꯤꯅꯦ ꯌꯨꯝ ꯀꯣꯏꯕ ꯍꯩꯒꯗꯕ ꯅꯨꯄꯤ ꯄꯥꯝꯃꯤꯀꯣ꯫ ꯏꯃꯧ ꯑꯔꯨꯕꯤꯗꯧꯅ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯄꯥꯝꯃꯤ ꯍꯥꯏꯔꯤꯁꯤꯅꯤ." ꯚꯤꯛꯇꯔ ꯃꯃꯥꯕꯨ ꯂꯛꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯑꯗꯨꯗꯤ ꯑꯔꯨꯕꯤꯁꯤ ꯑꯣꯏꯅ ꯂꯧꯔꯣꯔꯥ?" ꯊꯥꯔꯣ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯏꯆꯥꯅꯕꯨ ꯄꯥꯝꯂꯗꯤ ꯏꯃꯥꯒꯤꯁꯨ ꯌꯥꯔꯦ. ꯑꯁꯨꯛ ꯆꯝꯈ꯭ꯔꯕꯤ ꯏꯃꯧꯁꯤꯕꯨ ꯃꯣꯏꯒꯤ ꯑꯥꯒꯤ ꯅꯨꯄꯥ ꯁꯣꯅꯣ ꯊꯨꯡꯕꯗꯣ ꯑꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯍꯟꯗ꯭ꯔꯦꯗꯅ." ꯅꯥꯀꯟꯗꯒꯤ ꯔꯤꯌꯥꯅ ꯁꯠ ꯊꯠꯂꯒ ꯍꯥꯏꯔꯛꯏ꯫ "ꯃꯧ ꯂꯧꯕ ꯍꯧꯅꯗꯦꯍꯦ. ꯅꯍꯥꯟꯒ ꯌꯥꯝ ꯊꯤꯅ ꯉꯥꯡꯕꯤꯈꯤꯗꯥꯏꯅꯦ. ꯃꯌꯨꯝ ꯄꯥꯜꯂꯒ ꯆꯟꯅꯗꯦ ꯀꯥꯏꯅ. ꯌꯥꯔꯣꯏ ꯑꯩꯗꯤ." ꯚꯤꯛꯇꯔ ꯃꯆꯟꯅꯨꯄꯤꯒꯤ ꯃꯔꯧ ꯂꯩꯅ ꯀꯣꯆꯤ ꯊꯥꯡꯕ ꯋꯥꯗꯨ ꯇꯥꯔꯒ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯆꯨꯝꯃꯦꯍꯦ ꯏꯆꯟꯅ ꯍꯥꯏꯕ. ꯄꯥꯈꯪꯉꯩꯅꯕꯨ ꯃꯧ ꯀꯩꯗꯧꯕꯩ ꯂꯧꯖꯔꯨꯗꯣꯏꯅꯣ?" ꯊꯥꯔꯣꯅ, ꯈꯪꯗꯦ. ꯏꯃꯥꯗꯤꯅꯦ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯅꯤ ꯂꯩꯁꯥꯕꯤꯅꯤ ꯈꯪꯗꯕ, ꯂꯩꯁꯥꯕꯤꯁꯨ ꯅꯠꯇꯅ ꯂꯩꯁꯥꯕꯤ ꯁꯥꯕꯤ ꯌꯥꯝ ꯂꯩꯗꯥꯏꯅꯦ. ꯑꯗꯨꯒꯨꯝꯕ ꯂꯧꯗꯣꯏ ꯁꯔꯨꯛ ꯇꯁꯦꯡꯅ ꯃꯧꯅꯤ ꯈꯪꯂꯒ ꯂꯧꯈꯤꯕꯅ ꯐꯩꯀꯣ." ꯔꯤꯌꯥꯅ, "ꯑꯗꯨꯅꯤ ꯏꯃꯥ, ꯑꯔꯨꯕꯤꯁꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯍꯟꯈ꯭ꯔꯅꯨ. ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯑꯣꯏꯍꯜꯂꯁꯦ." ꯑꯗꯨ ꯍꯥꯏꯔꯒ ꯃꯕꯨꯡꯗ ꯁꯠ ꯑꯣꯟꯁꯤꯜꯂꯒ, "ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯇꯥꯃꯣ?" ꯚꯤꯛꯇꯔꯅ, "ꯆꯠꯂꯨꯀꯣ, ꯑꯥꯗ ꯌꯥꯝ ꯇꯥꯅꯤꯡꯗꯦ. ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯃꯤ ꯂꯩꯀꯣ." ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯈꯨꯠ ꯍꯥꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯍꯥꯏꯐꯦꯠ ꯆꯪꯂꯨꯔꯒ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯚꯤꯛꯇꯔꯒ ꯁꯛꯍꯦꯟꯕꯤꯒ ꯌꯥꯝ ꯏꯁꯄꯤꯁꯤꯌꯦꯜ ꯑꯣꯏꯕ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯎꯅꯔꯝꯃꯤ꯫ ꯌꯥꯝ ꯊꯥꯖꯗꯅ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯛꯏ, "ꯚꯤꯛꯇꯔ, ꯉꯁꯤꯗꯤ ꯅꯣꯏꯗ ꯆꯠꯂꯨꯁꯤꯔꯥ?" ꯚꯤꯛꯇꯔ ꯈꯔ ꯉꯛꯅ, "ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯆꯠꯂꯨꯁꯦ ꯍꯥꯏꯔꯤꯁꯤꯕꯣ?" ꯁꯛꯍꯦꯟꯕꯤꯅ, "ꯋꯥ ꯂꯩꯊꯣꯔꯛꯇ꯭ꯔꯁꯨ ꯄꯨꯅꯤꯡꯗꯦ ꯍꯥꯏꯌꯨ. ꯑꯩ ꯃꯁꯥꯅ ꯌꯥꯗꯕ ꯃꯤꯒꯅꯦ ꯃꯌꯨꯝꯗ ꯅꯝꯗꯅ ꯆꯪꯒꯗꯧꯕ ꯁꯛꯍꯦꯟꯕꯤꯗꯣ ꯅꯠꯇꯦꯀꯣ." ꯚꯤꯛꯇꯔꯅ, "ꯋꯥꯇꯥꯒꯗꯤ. ꯐꯔꯦꯁꯦ, ꯆꯠꯂꯨꯔꯁꯦ." ꯍꯥꯏꯔꯒ ꯔꯦꯁꯇꯨꯔꯦꯟꯠꯀꯤ ꯕꯤꯜꯗꯨ ꯄꯤꯔꯝꯂꯒ ꯑꯅꯤꯗꯨ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯑꯁꯣꯝꯗꯅ ꯑꯔꯨꯕꯤꯁꯨ ꯚꯤꯛꯇꯔꯒꯤ ꯌꯨꯝꯗ ꯔꯤꯌꯥꯅꯥꯒ ꯄꯨꯟꯅ ꯍꯩ ꯃꯦꯠꯂꯒ ꯆꯥꯅꯕ ꯇꯧꯔꯤꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯚꯤꯛꯇꯔꯗꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ꯫
Victor halakpa ubada Arubi maithongdu momo nokjai. Rihanna su Arubigi mataudu yenglaga tumina nofet tawi. Adubu Victor gari dagi side kumtharaktuna magi left side ki gari ki thongdo muk tapna hanglaga Sakhenbi bu kumtha halai. Sakhenbi su gari ki thongdu tapna ngasilaga Victor gi matung inaduna changlai. Arubi de adum khanglei la ibanupi si Victor gi GF ni haiba. Nahan Victor na yenghankhiba photo dudagi madu ubada Arubi masana masabu amutang sana yengthajai. Haidi Sakhenbi aduki matik fajai wangjawi kuchu taba tabaradana ngaroi sabantana chinglemna fajai. Select iba dress adusu kurti suit ni yellow color ni hainingai leitana pakjai. Samlang dusu khara wanglapna punduna joy tahali. Leitre Sakhenbi gi masak fajabada lamba masimakna Victor na ngaukibasu oiramba yai. Arubi de Sakhenbi urubadagi masana masabu hantana khanjai. Sakhenbi gi mamangda lepliba adu fawba ikaijaba fawi. Arubi su thoidokna thibadi nate kulai kuchuni ingna rasi laibini. Rihanna asidi kanano amaside hainari ngai duda Victor hoisu makhoi gi manak yawraktuna hairei. Ichan ngaktane Rihanna iche imungda changse. Sakhenbi Victor hoigi yum akoibadu leiduna magi mit ani duna yenglibani aduga hoi changase. Asumna makhoi imungda loina changlai. Aduga drawing room da changsinduna makhoi loina famlare. Rihanna adudi se sumpamamuko ai coffee semlake. Arubina aisu lake. Ani dupuna thokre Victor na adudi sumleramuko kuiroi ai dress change tawrukige aduga nang thinbige ba. Sakhenbina tawruro ado kuirakanuko. Victor na hoiba hairamlaga Victor su magi kada changkre. Sakhenbi mathanda khalli moigi yumse onthokna fajakreda. Ai mangoda leibana farani masa su thabak tawba imung su adum lingba yam thuna luhongnaba tawrage. Tanjatuda Tharo su migi pot yengba ama chatlubagi halakpani. Mana hek changlakpada Sakhenbi famlaga leiramba ubada tapna ibema ichabu kanano ne. Sakhenbina ima ai Victor gi marup ne. Tharona ise ima di khangludre saunu ko famlang ko ima fi honglo khige. Sakhenbina hoima hongbiruro. Rihanna ga Arubi ga su coffee puduna thorei. Chana baduna Rihanna na pairaga Arubina coffee do puraga. Tharona aima ima Arubi su lairo. Arubina hoine phare adudi nakhoi kaino chaminaramo ine fi ga se amta honglo khige. Asumna Tharo changkhre. Rihanna chana badu table da thami aduga Arubi su ikaigum hangoigum lakum tawraga coffee do table da thamge tawbada khudi thiduna mana pariba coffee do table da khangta ta sinduna Sakhenbi da su khara chongle. Arubina sorry. Rihanna sa changsilaktuna nangdi soktra. Arubi ithak thakatna sokte. Sakhenbina as sidi loina chotle hairaga famlambadagi hogatuna mafido fatfat kanthorei. Victor su thoraktuna hangai kaidaunare noidi lep tuna leinarade. Sakhenbe phamo. Sakhenbina as phisa loina chotle. Victor na kaidobada. Rihanna na tamo Arubina khongfam chahauda dana khudi thibada khara chongkhre. Arubi wa amata haide maru luktharaga tumina lepli. Victor na yenglaga tamna chape yadro nangba. Taunariba mayamdudi Sakhenbidi khoidok sum saugali. Haidi mayumda mi ama laadi la iba mi duda
ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯦ ꯍꯥꯏꯔꯗꯤ ꯂꯥꯟꯈ꯭ꯔꯦ ꯁꯣꯏꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯐꯝ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨ ꯇꯧꯗꯦ꯫ ꯑꯗꯨ ꯅꯠꯇꯕꯤꯗ ꯁꯣꯏꯈꯤꯕ ꯃꯤꯗꯨꯗ ꯑꯣꯏꯅ ꯊꯦꯝꯕꯒꯤ ꯃꯑꯣꯡ ꯑꯃꯈꯛ ꯎꯕꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫